ꯀꯨꯝꯁꯤꯜꯂꯣ ꯃꯣꯏꯒꯤ ꯔꯨꯝ ꯃꯥꯜꯂꯤꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯃꯤ ꯑꯅꯤ ꯏꯂꯥꯏ ꯂꯥꯏꯅ ꯍꯤꯞꯄ ꯌꯥꯅꯤ ꯃꯣꯏꯁꯦ ꯊꯥꯏꯅꯒꯤ ꯄꯂꯪ ꯀꯨꯏꯔꯕ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯗꯥꯛꯇꯔꯅꯦ ꯑꯗꯨꯅ ꯄꯂꯪꯒꯁꯦ ꯁ꯭ꯇꯥꯏꯜꯁꯦ ꯊꯥꯏꯅꯒꯤ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯁꯣꯝꯒꯤꯁꯦ ꯑꯃ ꯎꯠꯂꯛꯑꯒꯦ ꯁꯦꯡꯅ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕ ꯂꯣꯏꯔꯦ ꯗꯣꯛꯇꯔꯁꯦ ꯁꯣꯝꯗꯁꯨ ꯃꯤ ꯂꯩꯐꯝꯂ ꯁꯤ ꯃꯥꯔꯣ ꯑꯗꯣ ꯁꯣꯝꯗ ꯂꯩꯇ꯭ꯔꯒ ꯏꯅꯦ ꯍꯣꯏꯅ ꯁꯣꯝꯗ ꯂꯩꯁꯤꯟꯒꯅꯤ ꯃꯤ ꯐꯨꯜ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯁꯤꯗꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯦ ꯌꯦꯡꯉꯨꯁꯦ ꯌꯦꯡꯍꯜꯂꯨꯁꯤꯂꯣ ꯈꯨꯐꯖꯗꯣ ꯑꯩꯒꯤ ꯆꯩꯔꯛꯀꯅꯤꯔ ꯁꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯅꯠꯇꯦꯅꯦ ꯈꯨꯆꯥꯎꯁꯤ ꯌꯦꯡꯉꯨ ꯃꯔꯥꯁꯦ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯅꯠꯇꯕ ꯀꯩ ꯄꯥꯝꯕꯤꯅꯣ ꯁꯤꯕꯣ ꯖꯁꯃꯤꯟ ꯃꯔꯥꯁꯦ ꯀꯌꯥꯝ ꯆꯥꯎꯕꯅꯣ ꯐꯖꯩ ꯌꯥꯝ ꯁꯤ ꯃꯐꯝꯁꯦ ꯀꯛꯑꯒ ꯊꯦꯡ ꯃꯥꯜꯂꯦ ꯀꯌꯥꯝ ꯐꯖꯔꯣ ꯁꯤꯗꯤ ꯄꯥꯔꯛ ꯈꯔ ꯃꯥꯟꯁꯤꯜꯂꯛꯑꯦ ꯅꯠꯇ꯭ꯔ ꯔꯁꯃꯤꯟ ꯗꯣꯛꯇꯔ ꯈꯔ ꯃꯥꯟꯗꯦ ꯁꯤꯗ ꯏ ꯃꯆꯥꯁꯦ ꯌꯦꯡꯉꯨ ꯅꯨꯡꯁꯤꯗ꯭ꯔꯅꯤ ꯏ ꯃꯆꯥ ꯃꯆꯥ ꯂꯩꯁꯦ ꯁꯤ ꯀꯔꯤꯒꯤꯅꯣꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯁꯦ ꯁꯤꯗꯁꯨ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯁꯤꯗꯁꯨ ꯃꯆꯥ ꯑꯃ ꯀꯔꯤ ꯄꯣꯠ ꯃꯥꯔꯣ ꯂꯩ ꯌꯦꯡꯕ ꯌꯥꯕ꯭ꯔꯥ ꯃꯌꯥꯝꯁꯤꯕꯨ ꯗꯣꯛꯇꯔ ꯃꯥꯜꯂꯨꯔꯦ ꯄꯥꯔꯛ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯈꯪꯗꯦ ꯈꯪꯗ꯭ꯔꯥ ꯅꯪ ꯁꯤ ꯔꯁꯃꯤꯟ ꯅꯪ ꯈꯪꯗ꯭ꯔꯣ ꯁꯤ ꯏꯝꯁꯤꯡꯁꯦ ꯀꯔꯤꯒꯤꯅꯣ ꯂꯣꯏꯅ ꯃꯥꯟꯅꯔꯤꯕ ꯏꯝꯁꯦ ꯆꯞ ꯆꯞ ꯃꯥꯟꯅꯔ ꯅꯨꯡꯁꯤꯕ ꯏꯝꯅꯦ ꯅꯪꯕꯣ ꯅꯍꯥꯒ ꯍꯧꯔꯝꯃꯗꯤ ꯂꯣꯏꯔꯦꯍꯦ 하나 탑니다. 또 누신 잘라가. ꯀꯔꯤ ꯄꯣꯠꯅꯣ ꯎꯗꯦ ꯐꯖꯅ ꯎꯗꯦꯕ 예, ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨ ꯍꯥꯏꯔꯦ. ꯄꯣꯠꯇꯨꯗꯤ ꯎꯗꯦ ꯋꯥꯅꯤ ꯃꯤꯒꯤ ꯃꯕꯨꯛꯇꯩ ꯂꯧꯊꯣꯛꯄꯁꯤꯡꯗꯣ ꯉꯥꯒꯁꯨ ꯂꯧꯊꯣꯛꯏ ꯍꯥꯏꯕ꯭ꯔꯣ ꯃꯕꯨꯛꯇꯒꯤ ꯉꯥ ꯆꯥꯕ ꯁꯥꯏꯔꯒ ꯆꯥꯔꯝꯃꯣꯏ ꯑꯗꯨꯅꯅꯤ ꯅꯠꯇ꯭ꯔꯥ ꯁꯥꯏꯔ ꯆꯥꯕ ꯅꯠꯇꯦꯅꯦ ꯍꯦ ꯁꯤꯗꯤ ꯚꯨꯠ ꯂꯩꯐꯝꯂ ꯁꯤꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯏꯍꯦ ꯑꯁꯤꯗ ꯅꯔꯁ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯁꯤꯗꯅ ꯀꯔꯤꯅꯣ ꯁꯤꯗꯅ ꯑꯉꯥꯡ ꯅꯨꯕꯤ ꯄꯣꯛꯐꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯅꯤ ꯁꯤꯗꯅ ꯐꯤ ꯂꯥꯡ ꯁꯨꯐꯝ ꯑꯣꯏ ꯃꯥꯜꯂꯦ ꯅꯠꯇꯦ ꯑꯅꯤꯃꯛ ꯅꯠꯇꯦ ꯑꯁꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯅꯠꯇꯦ ꯃꯅꯥꯁꯤ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯨꯗꯅ ꯁꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯅꯥ ꯁꯤꯁꯤꯅ ꯃꯑꯣꯡ ꯑꯃ ꯐꯖꯕꯁꯤꯗꯤ ꯁꯤꯅ ꯍꯦꯜꯂꯦꯕꯁꯨ ꯑꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯋꯤ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯁꯤꯗꯤ ꯐꯖꯩ ꯃꯌꯥꯝ ꯑꯃꯁꯨ ꯐꯝꯃꯦ ꯑꯩꯈꯣꯏ ꯏꯝ ꯌꯧꯔꯦ ꯃꯌꯥꯝ ꯋꯥꯗꯤ ꯋꯥ ꯏꯅꯦꯝꯕꯣꯛꯇꯣ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯕꯖꯥꯠꯅꯣ ꯑꯩ ꯋꯥ ꯍꯥꯏꯔꯗꯤ ꯍꯥꯏꯔꯦ ꯍꯥꯟꯅ ꯐꯝꯗꯧꯅꯤ ꯑꯩ ꯉꯥꯛꯇꯪ ꯑꯋꯥ ꯁꯥꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯝꯃꯣ ꯑꯩ ꯍꯜꯂꯔꯣꯏ ꯑꯩ ꯍꯟꯅꯤꯡꯗ꯭ꯔꯦ ꯅꯨꯡꯉꯥꯏꯕꯅ ꯃꯐꯝꯁꯦ ꯑꯩ ꯂꯣꯏ ꯁ꯭ꯋꯥꯏꯗ ꯐꯝꯃꯒꯅꯦ ꯅꯨꯡꯁꯤꯠ ꯆꯥꯔꯕ ꯀꯥꯂꯦꯟ ꯊꯥꯗ ꯅꯨꯡꯉꯥꯏ ꯑꯃ ꯑꯣꯏꯅꯤ ꯌꯥꯁꯃꯤꯟ ꯀꯩꯅꯣ ꯆꯪꯉꯤꯅꯤ ꯊꯣꯔꯛꯇ꯭ꯔꯛꯁꯤꯅ ꯍꯨꯏ ꯑꯃꯁꯨ ꯂꯥꯛꯑꯦ ꯃꯌꯥꯝ ꯍꯨꯏ ꯍꯧꯗꯣꯡ ꯍꯥꯃꯦꯡ ꯁꯤꯁꯨ ꯍꯥꯃꯦꯡ ꯂꯩꯔꯦ ꯑꯥꯗ ꯃꯣꯏꯇ ꯑꯣꯏꯅ ꯂꯩꯔꯦ ꯗꯥꯛꯇꯔꯁꯤꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯍꯥꯃꯦꯡꯒꯅ ꯑꯣꯏꯅ ꯁꯪꯉꯒ ꯂꯩꯔꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯁꯛꯁꯦ ꯐꯖꯩ ꯍꯨꯏꯁꯤꯒꯤ ꯑꯩꯒꯤ ꯆꯤꯌꯥꯔꯗꯤ ꯐꯝꯃꯦ ꯖꯁꯃꯤꯟꯒꯤ ꯐꯝꯅꯤꯡꯉꯥꯏ ꯆꯤꯌꯥꯔ ꯂꯩꯇꯔꯦ
ꯋꯥꯟ ꯆꯤꯌꯥꯔ ꯂꯧꯕ ꯆꯠꯂꯒ ꯇꯂꯥ ꯂꯣꯜꯂꯒ ꯂꯩꯔꯝꯃꯦ ꯄꯦꯜꯂꯤ ꯑꯥꯗ ꯆꯤꯌꯥꯔ ꯑꯃ ꯂꯩꯔꯦ ꯂꯧꯆꯣ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯑꯣ ꯎꯄꯥꯏ ꯂꯩꯇꯦ ꯅꯪ ꯂꯥꯛꯑꯣ ꯃꯈꯥꯗ ꯐꯝꯃꯒ ꯆꯥꯔꯣ ꯑꯩ ꯃꯊꯛꯇ ꯐꯝꯒꯦ ꯂꯥꯎ 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 ꯃꯈꯥꯗ ꯍꯦꯛꯇ ꯐꯝꯃꯨ ꯁꯦꯟꯗꯜꯗꯣ ꯂꯧꯊꯣꯛꯑꯒ ꯂꯥꯎ ꯂꯥꯎ ꯗꯧꯔꯦ ꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠ ꯆꯥꯈꯤꯒꯦ ꯏꯃꯥꯅꯤ ꯆꯧꯀꯤꯁꯦ ꯊꯥꯡꯗꯣꯔꯛꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯧꯀꯤꯁꯦ ꯊꯥꯡꯗꯣꯔꯛꯁꯤꯔꯥ ꯃꯌꯥꯝ ꯑꯆꯥꯄꯣꯠ ꯆꯥꯔꯨꯈꯤꯒꯦ ꯑꯩꯈꯣꯏ ꯑꯁꯤꯗ ꯐꯝꯃꯒ ꯆꯥꯔꯨꯒꯦ ꯇꯧꯕꯁꯦ ꯊꯃꯣꯏꯁꯤꯅ ꯌꯥꯗꯦ ꯃꯅꯝ ꯑꯃ ꯅꯝꯕꯒ ꯊꯥꯕꯤꯗꯧꯔꯦ ꯗꯣꯛꯇꯔꯗ ꯍꯥꯞꯆꯤꯟꯕꯤꯔꯣꯏ ꯁꯤ ꯍꯥꯞꯁꯤꯔꯣ ꯍꯧꯗꯣꯡꯒ ꯒꯥꯔꯤ ꯚꯔꯥ 150 ꯂꯧꯍꯧꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦꯗ ꯃꯣꯏꯅ ꯈꯜꯂꯨꯕ ꯌꯥꯝ ꯃꯌꯥꯝ ꯑꯅꯤꯁꯦ ꯄꯪꯉꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯧꯖꯜꯂꯦ ꯍꯥꯏ ꯂꯧꯍꯧꯔꯝꯃꯣ ꯍꯥꯏꯕꯗꯣ ꯁꯨꯝ ꯂꯥꯞꯊꯣꯛꯄꯗ ꯃꯥꯡꯈ꯭ꯔꯦ ꯁꯣꯛꯄ ꯅꯛꯁꯜꯂꯛꯄꯗ ꯍꯧꯖꯤꯛꯀꯤꯗꯨꯗ ꯃꯗꯥꯝ ꯑꯣꯏꯔꯝꯒꯅꯤꯌꯦ ꯃꯣꯏ ꯗꯥꯛꯇꯔꯁꯦ ꯃꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯀꯝꯕ ꯃꯆꯥ ꯃꯆꯥꯁꯤꯡꯗꯨꯅ ꯁꯨꯏ ꯊꯤꯜꯂꯤꯒꯦ ꯌꯦꯂꯥꯏꯅ ꯍꯥꯜꯂꯤ ꯃꯥꯅ ꯃꯤ ꯍꯥꯠꯇꯅꯣꯏ ꯇꯧꯔꯦ ꯇꯥꯅꯤ ꯗꯝ ꯇꯥꯅꯤ ꯕꯤ ꯆꯠꯂꯕ ꯍꯪꯉꯨ ꯇꯨꯕꯤ ꯎꯞꯆꯜꯂꯨ ꯇꯨꯕꯤ ꯎꯞꯆꯜꯂꯨ ꯍꯥꯏꯔꯒ ꯌꯦꯡꯉꯨ ꯄꯥꯗꯅ ꯆꯦꯟꯗ꯭ꯔꯦ ꯃꯤꯁꯦ चलो चलो कोई खंग बनते बस गाई लाई इसिंग से लोई चेंद्रे मी पादना पामुद्रे इधर चामना मा गाड़ी लाई नाना तू गाड़ी लाई हाजर लो गाड़ी लाई वहाँ गाड़ी लापदा साइड तौर ले बनी है हाई बनी हाई चास
ꯅꯪ ꯁꯣꯔꯣꯛ ꯆꯠꯂꯨ ꯁꯤ ꯎꯄꯥꯝꯕꯤꯁꯤ ꯈꯨꯠꯆꯥꯎꯁꯤ ꯔꯁꯃꯤ ꯀꯔꯤꯅꯣ ꯁꯣꯝꯗꯁꯨ ꯂꯝꯕꯤꯁꯦ ꯂꯩꯌꯦ kꯩꯅꯣ ꯑꯃꯨꯛꯀ ꯊꯤꯟꯖꯔꯅꯤ ꯁꯨꯏ 야외 하이스 야외 바이바이 바이바이 타오라 파스 바이바이 타오라 바이바이 타오라 바이바이 바이바이 커피 타오라 커피 타오라 와, 이디면